Arambai News Guwahati da Manipuri Pau Tabiribasingbu Ihan Hanbamaktada Jingangbam Sujitraranina Kurumjari Hauzik Nasigi Samlapa Mariba Pausing Lobirasi Ngasi Asamda COVID-19 gi positive case Nipumathoi Pangbaloina Mioi Chohumga Taramarina discharge Tokre Panbayai Ngarang Ahing Athengbada state asida punna positive case Chohum Supna Ani Pangki Asumna state asida punba confirm case masing lising teret ka chanipan kuntra manga sukre samna lising nipan yokshilakle Lising mga ga chatruk nifu taret na recover oikre, lising ani ga chama humbudra humdoina active oidi. Ngasi miyoi ama laikan na bangam dana laikidabadagi, laijodasina maram oiduna state asida apunwa laikidabagi masing tarani thoi sukre. Ngasi COVID-19 naduna laikan na bangam dana laikidraba hemango mazumdar ulubarida aroiba mathomangam pangthokre. Thoramasida Mantri Himanta Biswa Sharma loinana Junior Mantri Piyush Hazarika su sarukyaki. COVID-19 na laikidraba miyoi amagi aroiba mathomangam pangthokpa matamda mahaki imung manungi miyoising saruk yabasi handaki asina ihan hanbani Mantri Himanta Biswa Sharmana paumisingda phongdokkibada COVID-19 na naraba miyoisingbu laithokpiroidabani makhoigi aroiba mathomangam pangthokpa matamda khajiktang lapna leiraga loire karisu kiningai leite hairakre COVID na naduna siba Christian amadi Muslim singi aroiba mathomangam pangthokpadasu mahak chatkani haina makha tarakhi COVID-19 gi lockdown amaram oiduna June gi tang 19 da pangthokani toramba seva gi makha da leiba elementary amadi high school gi Manipuri oza singi mifam lakliba July tang ani sagolsel numita Sonai Mangolpura hanagi matam dumaktada adumak pangthoklagani hairi Ngasi Manipuri Youth Front of Assam Samna Maifana Manipuri Lonbu Assam Sarkar gi Associate Official Language Ohenbiu Haina Memorandum Ama Kasar District ki ADC Oriba Rajiv Rai gi Khuthangda India gi President Prime Minister Assam gi Governor CM Loidana Official Language Implementation Department Government Assam gi Director da Pisinkre Nakalamarom Goodwill Foundation Koba Kasargi Loop Amanasu Kasar DC gi Khuthangda India gi President ki mafamda Manipuri Lonbu Assamese Bengali Amadi Boro Lon ga loinana Assam Public Service Commission Samna APSC na loba parikha sing yauna state asina loba thabak ki written parikha sing da yahonnabagi haijaraduna memorandum amasu ngarang pisinkrabani Cheragasida Subdivisional OVC Development Board Kasar Subdivision gi handak nauna semkiba committee da Manipuri macha taru khaktamak yaurok patanatana mahoksa board asigi chairman Manipuri macha singna oirambadu handakti chairman tanatana deputy chairman na chingba fawbagi pham phawba Manipuri macha da pibirakhidre Panbayai Assamda Manipuri macha singi mihut haibadi MLA na chingba leitaba maramna OBC board asi yamnamak maru oiba amasung Manipuri khunaibu yengshinba loop ama oina longnaribani maramaduna board asida handak Manipuri singbu mirai birakpagi thong asida Assamgi Manipuri khunaina pendaba phongdoknarakli Loan gi wahaudagi Manipuri miyamna penadringai maraksida asumna OBC board tasu Manipuri singbu mirai birakpase Assam sarkarna Manipuri singi mathakta kari nungaitaba leibadagino haina pendana wakatnarakli Panbayai OBC Development Board Kasar Subdivision na kolivasi Assembly Constituency tarukni hariba constituency taruk adudi Silchar Udharbon Dholai Sonai Katigora amadi Borkholani Handakta Jirigi Ayiba Oza Sinam Tonubabuna Laikidabada Manipuri Short Story Society Naharol Khorirol Silup Amadi Manipuri Chanura Ayibi Lupnasu Awaba Phongdorakre Hauzik Manipur gi Pauda Haukiba Pung Kunmari Asida Manipura Nauna Miyoi Taret COVID-19 positive Oibagaloina Miyoi Yankai Mapana Naba Faraduna discharge Taukre Asumna Manipura confirm case masing hauzik phawbada lisingamaga chani kuntramari sukre recover oikiba masingna chonga ga yankhai humdoini chatruka marfuma thoina active oiri state asigi recovery rate na chada nifumari dasmik nipan amani Nakalamaromda state asida COVID-19 gi positive case masing hengalakpadagi miyam mi painarakpa sida mideng thamlaga psychological expert singi dedicated team amana tele counseling pinanabagi sem saba loikre Kanagumba amana laichadasina maram oiduna mental stress natraga psychological problem mayok narakpa matamda khudakta contact tawinaba Rajya Sarkarna helpline number ahum pirakli number sing adudi 8787457035
9402751364 amasung 7629943596 ni. Chairagasida yamna charak chahing naiba pau amoina Ukhrul district ki community quarantine center da leirakiba inmate kunmanga gi sample sing hokhiba jun gi tang kuntarukta negative oire haina report pirakrabagi matung makhoibu mayumda halankinabagi thorang tawringai mathang numitta amuk rimsagi positive oire haibagi pau lakpadagi district asigi miyamda mipai hankre amuk hanna lemhoriba inmate kunmanga sigi manungda taranithoi test tawbada manga positive oiba thengnaki aduna atai inmate tarahumdoi amasu amuk test tawgadawri Manipur gi CM N Biren charter flight amada Delhi gi damak ngasi nungthil Imphal thadokre NPP gi MLA Mari Makhatana Sarkar asida yahon khigadra natarga Congress tagi changshilakliba MLA singda makhogi kari khudong chaba pigidagi haibna chingwagi matangda Kendra gi Home Ministry Amit Saha amadi BJP gi National President JP Nadda na chingbaga unagadawri Khongchara sida CM ga loinana handakta BJP da changshilakhraba Congress ki MLA RK Imo amadi atei myoi mari amasu yauki hairi Manipur gi City Police Station da leibagasi goina Best Police Award pirakle ngasi Police Headquarter da pangthokiba thoram amada Ministry of Home Affairs na pirakhiba Best Police Station gi certificate DGP oriba LM Khautena City Police Station gi OC Sudhir da khusinakre Manipur Barbers Association na thadorakpa chirol amagi matungina lagliba numit mangani gi manungda state asida leiriba samkakpham dukan sing hangdoktuna samkakpa hauragani hairi leibaga sida thamari chupna chatharakliba pandemic asina maram oiduna samkakpa singsu dukan thong londuna awaba kaya khangduna lakhi hairi hojik Meghalaya gi pauda ngasi Meghalaya da miyoi ama COVID-19 positive oikre mahak SBI gi manager ni Assam dagi Meghalaya gi Khaileriat ta hokhiba tang kunipan da posting laktuna join torba matung mahak positive oiba thengnarakibani matosuna state asida apunba confirm case masing yangkhaini thoi sukre nifuni thoina naba phakre mapanna active oiri Leibaga sigi manungda percentage ta yengnabada COVID-19 anabasingi recovery rate Meghalaya na khwaidigi wangli hokhiba jungi tang kunteret ki report matungina Meghalaya gi recovery rate asi chada marfumapan dasmik amani hojik Mizoram gi pauda ngasi Mizoram da miyoi humphuma thoi discharge tawkhibaga loinana hojik Mizoram da COVID-19 gi apunba confirm case masing chamaga yangkhai ma thoini chamaga kuni thoina discharge tawkhre kunmapana active oi hori Panbayabadi state asida khwaidigi sokpa district oiramba Lunglei district ta ngasidi subnatagi case ani khakta ngai hore aduga hojik khwaidigi sokliba district na Mamit district ni punna positive case tarama thoi leiri hojik Nagaland gi pauda hokhiba pung kunmari asida state asida anoba positive case ni pan phangkhibaga loinana apunba confirm case masing chamri ga yangkhai mapan sukre chamaga humphuni pana recover oikhre chaniga marfutarama thoina active oiri State asida Makokchung district na positive case phangba ahanba district oikhi adubu hojik positive case amakhaktang leiduna khwaidagi likna sokpa district oire aduga state asida khwaidagi sokpa district parent district na oiri punna positive case chamaga humpu mangani hojik Arunachal Pradesh ki pauda Arunachal Pradesh ta ngarang ahing athengbada nongna positive case manga phangbaga loinana apunba confirm case masing state asida chamaga marfutaret sukre humphuma thoina recover oikre aduga chamaga kunmangana active oiri amana leikidrabani aroibada atopa pausingda ngasi India gi unlock 1 loiba numit asigi nungthil pung mari tabada libaga sigi Prime Minister Narendra Modi na laichad asi sandorakhrabagi matung taruklak suba oina miyamda pauzil pikre Aikhoi hojik unlock 2.0 da changshilakli he na cheksingadaba matamni cheksil hogdabada soigidoribani adubu aikhoi gi miyamdi cheksinba watli haiki matam chana lockdown thamhobadagi ngasi miyam kalhoba ngamlibani ningsingbiu world leader ama lockdown gi niyam ngaktabadagi lupa lising 16 fine piba yaukhrabani kanagumba amata logi mathakta leiba natte adubu lairabasing sokhanba yade Chara Helen Bayade Haiduna Lupa Crore Lissing Kuntramathoi Lairaba Crore Mapangi accounta Hapkrabani Garib Kalyan Anna Yojna gi Makhada Lupa Crore Lissing Yankei Piki Lupa Crore Marfuda Pandemic Matamda Free Ration Piki Hariba Mi Singasi America gi Apunba Mishingi Saruk Anini
Garib Kalyan scheme asi November aroiba fawba sangdoklagani maramaduna masida lupa crore lakh ama makhai kaithokani. One Nation One Ration Card system asina migrant singda hena kanaba pigani haina Prime Minister Narendra Modi na miyamda paujel pibada haiki. COVID-19 की pandemic maraksida India की ahanba vaccine puthokpagi lanjangda Covaxin की human trial hokre. Hidagasi puthokadariba Bharat Biotech na DCGI की ayabasu phangkre. Malemda COVID-19 dagi ngakthoknaba vaccine puthokadariba asida mideng thamlaga vaccine strategy su India na yatpa hokre. Mass vaccination ni thorang paikhatpaga loinana health workers singda ahanba oina vaccine asi pigani hairi. Sokan gadaba miyoi kangluptana hena mideng thamgani su hairi. Malem dangasi nomagi COVID-19 ki positive case hengatpagi changda India na hauzik fawda makokta leiri ani subada USA ahum subada Russia ne. Ngasi nomagi khwaidigi sibagi changdana Mexico na makokta leiri India na ani subada aduga USA na ahum subada ne. Hauzik fawda India da apunba confirm case masing lakh manga dasmik nipan yokre. Lakh ani dasmik ani shinona active oiri aduga Phakibagi masingna lakh ahum dasmik mari mangane. Sikhibagi masingna punna lising tarateret ka chahum kunithoi sukre. Ngasigi oina di Arambai News Guwahati da Manipuri pau sandokchaba matang istaloisin zabagaloina na amukasu hanna kurumjari.